ꯄꯨꯝꯅꯃꯛꯄꯨ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡꯅꯤ ꯀꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯠꯊꯔꯁꯦ ꯍꯪꯒꯥꯝ ꯊꯣꯡꯕꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯌꯦꯟꯒꯤ ꯄꯥꯠ ꯈꯔ ꯂꯩꯔꯦ ꯁꯤꯅ ꯃꯔꯤꯟꯅꯦ ꯀꯂꯦꯖꯥꯅꯦ ꯃꯈꯟꯅꯦ ꯇꯧꯔꯒ ꯃꯣꯔꯣꯛ ꯃꯦꯠꯄꯅꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯤꯜꯂꯁꯦ ꯑꯍꯥꯟꯕꯗ ꯏꯁꯤꯡ ꯈꯔ ꯍꯥꯟꯅ ꯊꯛꯆꯜꯂꯒ ꯃꯇꯝꯒꯤ ꯍꯦꯟꯖꯥꯡ ꯆꯝꯅ ꯍꯥꯎꯋꯦ ꯍꯪꯒꯥꯝ ꯊꯣꯡꯕꯁꯤꯀꯣ ꯃꯣꯔꯣꯛ ꯃꯦꯠꯄꯁꯤꯗꯤ ꯃꯩꯅꯦ ꯍꯪꯒꯥꯝ ꯊꯣꯡꯕꯁꯦ ꯀꯌꯥꯗ ꯆꯥꯟꯅꯈ꯭ꯔꯕ ꯃꯣꯔꯣꯛ ꯃꯦꯠꯄꯁꯤꯗꯤ ꯆꯥꯛꯈꯣꯝꯁꯦ ꯌꯥꯝ ꯆꯥꯎꯅ ꯄꯥꯏ ꯌꯥꯗꯦ ꯉꯁꯤꯗꯤ ꯍꯪꯒꯥꯝꯁꯦ ꯐꯔ ꯄꯥꯏꯊꯣꯛꯑꯦ ꯃꯔꯨ ꯄꯥꯏꯕ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯁꯤ ꯃꯣꯔꯣꯛ ꯃꯦꯠꯄꯁꯦ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕ ꯌꯥꯏ ꯃꯌꯥꯝ ꯀꯂꯦꯖꯥꯅꯦ ꯃꯀꯟꯅꯦ ꯃꯔꯤꯟꯅꯦ ꯃꯀꯛ ꯃꯀꯛ ꯀꯛꯑꯒ ꯃꯦꯠꯄꯅꯤ makan
งทองนี่มันซ้ำเฮานะชิมจะเป็นอันไปอ่ะchào sẽ phải tập bay à rồi sai là sai rồi ôi năng rất ngon gì đó máy tập bay bao giờ thì phải đỡ mà cuộn nằm dưới cái trong ngoại này
ꯁꯤꯅ ꯂꯥꯁ